Manipuri census pangthoktrinaida NRC update taunaba demand tauriba asi Kuki-Zo Council KJC na Yaningdaba Phongdokpaga loinana demographic issue asi verify tauraba matung population data sizinaduna thengnagadabani haide KJC na ngasi thadorakpa cherolamana hai COVID-19 laichanna maram oiraga kumja lisingani kunmathoidagi yaithokuna laklaba census operation lengakna pangthoknaba thaurang taurakliba ase taramna oe Haujik oiriba phibam asida michang mikhai naidaba census operation nama pangthokpage tangai fadaba lei verify tauraba demographic data da yumpham oiraga delimitation pangthokani hairiba asisu saugatle census sathaba haibasi national exercise ama oibana furup ama natraga state lengakna Manipur da NRC pangthoknaba warep lawba yade NRC gi wafam lakliba asi Kuki-Zo community da siriba maral singa sida maram oiraga lakhibane masigumba issues asi census pangthoktuna official oiba demographic data ama leiraba matungda yengsingadabane census pangthoktringaida NRC update taunaba demand tauba haibase maram chade Assam dasu NRC chatharubadagi mioi lakh tara mapal lom final list dagi lauthokhiba ado aikhoina kawroidabane maram aduna stakeholder khudingmakna ayeda pan yawhandana census process asi chathahanaba honaminasi hainaso cherolasina makhatana appeal tawrakle